Uttarakhand CHATHARIBA kuntragani SHUBA National Games ki ngasi 13 suba numita Archery event gold medal ama silver medal ama amadi bronze medal ama lauduna Manipur na gold medal 12 silver medal 13 amadi bronze medal 16 punna medal kuntra taruk Louba Ngamkhre Games asigi ngasi sanakiba archery gi event ki 50-meter Indian round women individual competition da Manipur gi archer Laifrakpam Rosina na gold medal ama Louba Ngamkhre Uttarakhand gi Dehradun da laiba RGICS ground satakiba competition aduda Rosina na mahaki khwaidagi nakna balamba Chhattisgarh ki Chandani Chahubo maithiba piduna gold medal adu Louba ngamkhibane Amaromda archery event ki 50-meter Indian round women team ki competition da Manipur gi NUMIT ki team na silver medal ama Louba ngamkhre Manipur gi archer Laifrakpam Rosina Moirangthem baby amadi Millennia Thokjom gi team aduna competition aduda silver medal Louba ngamkhibane Archery gi event asigi nupa gi 50-meter Indian round man individual event da Manipur gi archer CS Nelson na bronze medal ama Louba ngamkhre masina maram moiraga national games asigi ngasi 13 suba numita Manipur na gold medal 12 silver medal 13 amadi bronze medal 16 punna medal 13 Louba ngamkhre marak asida lawn ball gi event da Manipur gi nupa gi lawn bowling team na ngasi sanakiba match sing da Delhi amadi Bihar maithiba piduna semi final changkhre event asigi competition asida Manipur gi Kongkham Hemandro Muhammad Abdab Ahmad Khan Moirangthem Mangaleiba amadi Yambem Tomthina Saba Manipur gi nupa gi team asina Delhi amadi Bihar gi team bu mathang sinna point 18 taruk amadi point 13 15 da maithiba piduna semi final changba ngamkhibane Manipur gi team asina semi final changba ngamkhiba asina lawn bowling event asida Manipur na medal ama soidana Louba ngamlagani amaromda Taekwondo masanagi oina event asigi pomse mix pair amadi Kyorugi team event da Manipur quarter final da laihore maragasida hayengdagi haugadoriba games asigi wrestling event da saruk yanaba SHANNAROI mari amadi official ani punna miyoi tarukna saba Manipur gi wrestling team ama ngasi Imphal thadokre wrestling event asida Manipur gi wrestler Luwang Chanu Linthoi Zenista Ningombam M Taibanganba amadi N Jamson saruk yagani loinana coach amadi manager oina mathang sina M Munindro amadi L Brozendro na coach amadi manager oiri